मैं मणिपुर टॉप चैनल की वीडियो अमता अपडेट तौजगे ngasi फोंखिबा सिफोंदा मार्च की तांग कुन गुमदोइदा अयुक की सिफोंगनी अदुगा ngarang phauki oina myam corona virus na positive case kyamu laiki lebak singda aduga sikiba mesingna kyano haibedugi charakpa ama hana update taujarake ahanbada covid 19 na sandokraba lebak sing laichat asina malemna sandokkiba case masing lakh ahumga lising taraga taruka supnagi samriga mapani aduga sikiba masingna lising tarahumdoiga changwaga maudraga mapani amadi recover taukibana lising maudraga mangaga chamapanga kungani thoini aduga laibak singi hana hidrake ahanbada China gi hana maige China da haji positive ki casing leiba masingna lising marfu mathoiga supnagi yankhaiga marini aduga sikiba masingna lising ahumga chaniga humfuga mathoini aduga Italy dana mo lising yankhaiga humdoiga changwaga humdraga nipan haji positive casing leidi aduga sian kiba masingna lising mariga chanipanga kunga manga malemgi oina khwaidigi wangna sikiba masing Italy na oiri aduga Spain dana mo lising kunga nipanga changwaga humdraga nithoi positive casing leidi aduga sikiba masingna lising amaga satirika kunga manga leire aduga USA dana mo lising kunga tarukka samapanga taruk positive casing leire aduga sikiba masingna sahunga nifuga nipan sure aduga Germany dana mo positive case ki masingna lising kunga humdoiga chamaga kunga mapan sure aduga sikiba masingna maudraga humdoi sure grandana mo positive case masingna lising kunga mathoiga chatrukka kuntraga nipan sure aduga sikiba masingna lising amaga chatrukka marfuga manga sure aduga France dana mo miyoi lising taraga mariga samriga yankhaiga mapan positive case laire aduga sigiba masingna songaga humfuga nithoi sure aduga Kha Korea South Korea dana mu positive case masingna lising nipan ga sanipan ga maudraga tare sure sian kiba masingna samaga supnagai mari sure aduga Switzerland dana mu positive case ki masingna lising tere ka saniga kunga manga sure aduga sian kiba mi masingna marfu sure aduga UK dana mu positive case masingna lising mangaga supnagi taraga nipan sure aduga sian kiba masingna mi saniga nifu sure aduga Netherlands dana mu positive case ki masingna lising ahumga satruka kuntraga mathu sure aduga sian kiba masingna miyoi samaga kuntraga taruk sure aduga mayam aini sum pathok sarbo matamda khwaidagi yamna siba mi masingsi Italy na oire ani subda China na oire ahum subda Iran oire aduga India gi oina mu hairagadi India da hauji miyoi sahumga maudraga mathoi positive oire laina asina aduga sikiba mi gi masingsu yamkhalakli nongmagi miyoi tare sukre aduga atopa maru oiba pauna mu Manipur pumba section sama nifu marigi makhada athingba thingkhre Malem gi lebat singba tungna sandurakli ba tamthiraba novel coronavirus covid-19 gi laichat asi thengnana ba Manipur lengakna lokhalakpa khongthang gi saruk ama oina miyam punba thingnaba gi damak Manipur gi district khudimak sinba thungna CRPC gi section zama nifu mari gi makhada miyoi mari digi hena punba da athingba thamkhre hiramasi gi mari leinaba district sing gi deputy commissioner sina khoyek piduna athingba yathang pikre lengana lakholiba khongthang asida mateng pangbiyu haina chief minister na appeal tawri Imphal East ki deputy commissioner Dr. Rangita Bali Waikhom na ngasi khuyek piduna thokiba yathang ama palliba wafamdi state lengana novel coronavirus ki laisat asi thengnana bagidama angamba thakta thorong lokhatuna lakli hawkiba numit kharani asida Indiana COVID-19 na naba anaba miyoi masing hengalakpa asi yenglaga virus asi thingnaba khudaki oiba thorong lokhataba yadabagi tangkak laklei masigi yenglaga miyam punba hantanabagi thorong pakhatpa hore masi yenglaga CRPC gi section samga nifu mari gi makhada miyoi mari natraga masidigi hena yumgi mapana punba amadi social customary religious political amadi atai miyam punba thauram khudima March kunthraga matoi phawba athingba thamle haina palli hiramasiga mari leinena masiga manaba yathang amasu district magistrate nonena su thokre DC nonena hangyong road sangna thokiba yathang aduda athingba asi thugairabadi mari leinaba rules ki matung ina serak phangani hairi hiramasiga mari leinena Senapati district ki oina su DC Somorjit Salam na athingba yathang thoktuna Senapati district ki mapam punamakta CRPC ki section samagani fu mari gi makhara athingba thamle hairi
Tamenglong District Magistrate Armstrong Pamaina thokiba athingba yathang amada district asigi mafam punamakta miyoi mari natraga mari digi henna punbada athingba thangkhre loinana social religious amadi political guided gathering punamak thingli haina palli athingba si ngaki official sing amadi atai agency sing de chatna roi haina palli district magistrate ukhul Joseph Paulen Kamsong na thokpa athingba yathang amagi matung ina novel coronavirus ki laiset asi mapung phana thingba ngamna pugidamak March 13 mathoi fawba miyoi mari natraga masidigi hena punbada athingba thamle haina palli Deputy Commissioner Thawal and Bandanana thokpa yathang amagi matung ina district asida miyoi mari natraga mari digi hena yumgi mapana punba amadi social religious political gi miyam tinba thoram sing thokpunama athingba thamle haina palli masiga manaba Yathang District Magistrate Bisnupur, District Magistrate Kaksing, District Magistrate Imphal West Yauna Mari Lainaba District Singi District Magistrate Sing Athingba Yathang Sing Thokre Hairi Amaromda, State Minister N. Birena Maki social media account da Lengakna COVID-19 Mayok Nanaba Laukhatlibat Khongthang Asida Miyamna Mateng Pangbiyu Hairi Manipur gi manung da passenger service tawriba public transport system thingba amadi mi punba thingnaba CRPC gi section 194 mari gi makhada athingba thamlakpa asi mapung oina COVID-19 asi miyamna sandorakpa thingnanabgidam lakholakpa khongthang ni haina State Minister na maki social media account da thamlakli haina su boxing asina phungdor agli aduga maru eba pawkudima update pijarake mayam ngamin sin. Thank you.